Manipur gi miyam na khoi nahan dagi khorang ngai na dun lakpa hausi state asida pa amadi center da langa pai ba BJP gi khoi handak pangthok kadai ba Lok Sabha election asida Inner Manipur parliamentary constituency da kana na mire boi ga dagi haiduna khorang ngai dun lakpa du ngasi asi Manipur lengak da hausi education minister oina thau puriba nambon SC MLA TS Basanta Kumar da TS Basanta Kumar na khoi lakadai Inner Manipur parliamentary constituency asida khoi BJP gi mire poiragani haiduna official oina khoi laukhora khare akhoi hauzik ngai haki mamang da Delhi gi BJP gi center gi thalok pasero amagi matungina hauzik akhoi Manipur lengakta akhoi nahandagi Manipur gi BJP gi haiba Inner Manipur parliamentary constituency gi akhoi gi mire basi kana oigado maroina Manipur gi chief minister na oigado na Rajya Sabha gi MP Laisem Sana Zawana oigado na akhoi BJP gi hauzik president oiba Sardan oigado natragana hauzik union minister oiba RK Ranjan oigado haiba tongan ba wahang kaya ama hangduna laiba adugi paukhum oina ngasi asi Manipur gi hauzik akhoi lainga asigi education minister gi thau puriba koi Nambon assembly constituency gi MLA su oiba TS Basanta Kumar si akhoi lakadaiba Inner Manipur parliamentary constituency asidagi koi BJP dagi mirep oiragani haidona official oina lauthokre loinana haiba koi Inner Manipur parliamentary constituency asida koi maru oina panagadoriba si INC gi mirep oina thongnabidamakta hauzik sem saiba si Professor akoigi Professor Bimol Akoijam aduga RPI Athawale dagi Maheswar Thongnawjam amadi MPP dagi hauzik phawena miyamna RK Kaiku haiga su khangnaiba Somendo haiba koi candidate mari asi haiba handak pangthokkreba election asi gidamakta koi sem sabagi adumba leire maroina RK Kaiku gi oina ti ngarang asi koi nomination fine tawkhiba leire aduga atopa singidi hauzik phawena nomination fine tawga leiti loina na hauzik yamna akoi latest oina Manipur gi miyamna khorang ngai don lakpa kanana hataki MP election asigi intending candidate oigadagi haiba adugi paukhum dudi akoi hauzik miyamna khangminare akoi hauzik Manipur lengakta education minister paiba TS Basanta Kumar mahaki mapa asisu akoi matam amada akoi union minister phawa oiramduna akoi gi Manipur da tongan ba thabak thoram kya ama pairamba loina BJP gi oinasu tongan ba thabak thoram kya ama pairambadagi miyamna singtha nariba adumba misak amani hauzik asi akoi BJP gi office da haiba ticket adu lauthokhibaga loinana tongan ba miyoi sing punduna laibagi mami sing su uri loinana haiba leiba political update sing asi loinana impact news gi makha taaba news bulletin sing da koi Manipur gi leiba hauzik pangthok kadaiba inner amadi outer gi election asigi tongan paudam sing miyam da paudam jage hauziki ondadi impact news ki damak RC mangang saga loinana BJP office dagi miyam da paudam jari bai sai dang mo